ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯎꯆꯦꯛ ꯂꯥꯡꯃꯩ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯣꯡꯗꯝ ꯄꯤꯅꯨ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥ ꯂꯩꯈꯤꯗꯕꯅ ꯑꯇꯣꯝꯕꯤ ꯃꯃꯥꯅ ꯃꯥꯕꯨ ꯌꯣꯛꯂꯛꯂꯝꯃꯤ꯫ ꯅꯣꯡꯗꯝ ꯄꯤꯅꯨꯅ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯆꯥꯒꯨꯝ ꯂꯨꯅ ꯇꯧꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕ ꯎꯕꯗ ꯀꯂꯛ ꯌꯦꯡꯊꯤꯕꯒꯤ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯃꯃꯥꯇꯣꯟꯗ, ꯑꯃꯗꯤ ꯃꯄꯥ ꯂꯩꯇꯕ ꯃꯇꯝꯗ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯗꯨꯅ ꯑꯀꯟꯕ ꯊꯕꯛ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕ, ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯇꯧꯕꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯁꯪꯍꯜꯂꯝꯗꯦ ꯃꯆꯥꯅꯨꯄꯤꯗꯨ꯫ ꯅꯣꯡꯃꯗꯤ ꯂꯁꯤꯡ ꯀꯥꯞꯄꯣꯟ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯂꯁꯤꯡ ꯀꯥꯞꯅꯕꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯤꯗ ꯊꯧꯗꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯂꯁꯤꯡ ꯀꯥꯞꯄꯣꯟ ꯑꯗꯨ ꯂꯁꯤꯡ ꯀꯥꯞꯂꯤꯉꯩ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄ ꯇꯥꯟꯖꯥ ꯊꯣꯛꯇꯨꯅ ꯂꯁꯤꯡꯗꯨ ꯈꯔ ꯆꯥꯏꯊꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯆꯩꯔꯅꯤ ꯈꯟꯗꯅ ꯀꯟꯅ ꯈꯣꯝꯖꯤꯜꯂꯤꯉꯩꯗ ꯃꯃꯥꯇꯣꯟ ꯊꯣꯛꯂꯛꯇꯨꯅ ꯃꯁꯝꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯪꯐꯨꯗ ꯐꯨꯕꯤꯔꯝꯃꯤ꯫ "ꯏꯃꯥ, ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯗꯒꯤ ꯇꯧꯕꯅꯦ, ꯑꯩꯁꯨ ꯈꯨꯝꯒꯠꯅꯕ ꯍꯣꯠꯅꯔꯤꯗꯅ ꯏꯃꯥ", ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯃꯃꯥꯗ ꯐꯨꯕꯤꯗꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ "ꯍꯩ, ꯅꯪꯕꯨ ꯅꯊꯤꯕꯣꯡ ꯄꯥꯟꯗ꯭ꯔꯣ? ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯣ? ꯃꯃꯥ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥ, ꯅꯨꯡꯁꯤꯠ ꯃꯥꯏꯔꯝ ꯂꯁꯤꯡ ꯀꯥꯞꯄꯤ", ꯑꯁꯨꯝꯅ ꯃꯃꯥꯇꯣꯟꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯇꯣꯟ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯝ ꯄꯤꯅꯨꯅ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯈꯜꯂꯝꯃꯤ꯫ "ꯑꯣ, ꯑꯩꯍꯥꯛꯊꯛꯀꯤ ꯅꯣꯡꯈꯥꯈ꯭ꯔꯕꯤ ꯏꯃꯥ, ꯅꯪꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯆꯩꯔꯦꯗꯀꯣ ꯏꯃꯥ! ꯅꯆꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦꯅꯦ ꯏꯃꯥ", ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯂꯁꯤꯡ ꯀꯥꯞꯄꯣꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯞꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯃꯃꯥꯇꯣꯟꯅ ꯆꯥꯛ ꯊꯣꯡꯂꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗ ꯅꯣꯡꯗꯝ ꯄꯤꯅꯨꯗꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯆꯤꯟ ꯇꯦꯡꯕ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯅ "ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯆꯥꯛꯁꯤ ꯃꯕꯨꯛ ꯊꯜꯂꯕ ꯖꯥꯠꯂꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯕꯁꯤꯅ", ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯅꯣꯡꯗꯝ ꯄꯤꯅꯨꯒꯤ ꯆꯥꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯞꯂꯝꯂꯤꯕ ꯑꯦꯟꯁꯥꯡ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯗꯕ ꯑꯣꯏꯔꯝꯂꯦ꯫ ꯍꯩꯕꯣꯡ ꯑꯁꯨꯕꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯑꯦꯟꯁꯥꯡ ꯁꯥꯗꯨꯅ ꯍꯥꯞꯂꯝꯕ ꯑꯣꯏꯔꯦ꯫ ꯃꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯣꯡꯗꯝ ꯄꯤꯅꯨꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯁꯥꯎꯔꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤꯗ ꯆꯩꯔꯛꯏ꯫ "ꯍꯩ ꯅꯨꯄꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯍꯩꯕꯣꯡ ꯑꯁꯨꯕꯕꯨ ꯑꯦꯟꯁꯥꯡꯅꯤ ꯍꯥꯏꯅ ꯃꯊꯟꯇ ꯄꯣꯛꯄꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯅꯪꯅ ꯄꯤꯖꯕꯀꯣ? ꯅꯪ ꯃꯇꯣꯏꯅꯔꯍꯦ! ꯏꯆꯥ ꯑꯁꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ, ꯃꯃꯥ ꯅꯧꯔꯤꯉꯩꯗ ꯀꯥꯏꯅꯈ꯭ꯔꯕꯤ ꯑꯉꯥꯡꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯍꯩ ꯍꯩ, ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯇꯥꯊꯤ ꯇꯑꯣꯏꯅ ꯏꯆꯥꯕꯨ ꯇꯧꯔꯕꯗꯤ ꯅꯪ ꯈꯪꯒꯗꯕꯅꯤ", ꯑꯁꯨꯝꯅ ꯆꯩꯔꯝꯂꯒ ꯃꯍꯥꯛꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛꯇꯨ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯆꯥꯗ꯭ꯔꯕꯗ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨ ꯇꯨꯃꯤꯟꯅ ꯆꯥꯛꯇꯣ ꯆꯥꯅ ꯃꯣꯃꯣꯟ ꯇꯧꯅ ꯂꯩ, ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯃꯇꯥꯒꯨꯝ꯫ ꯃꯄꯨꯔꯣꯏꯕꯅ ꯉꯥꯏꯍꯥꯛ ꯆꯩꯔꯤꯉꯩꯗꯗꯤ ꯈꯔ ꯐꯩ, ꯑꯗꯨꯕꯨ ꯃꯄꯥ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯃꯃꯥꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯣꯠꯄꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯈꯩ ꯑꯣꯠꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯌꯥꯎꯅꯅꯕ ꯍꯧꯔꯝꯃꯤ꯫ ꯅꯣꯡꯗꯝ ꯄꯤꯅꯨꯁꯨ ꯃꯗꯨꯗ ꯃꯃꯥꯇꯣꯟꯒꯤ ꯃꯑꯣꯡ ꯈꯪꯕꯅꯤꯅ ꯅꯣꯡꯗꯝ ꯄꯤꯅꯨꯅ ꯈꯧꯇꯛ ꯆꯥꯅ "ꯍꯣꯏ ꯏꯇꯥ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ "ꯏꯇꯥ, ꯅꯐꯤ ꯅꯔꯣꯜ ꯑꯔꯨ ꯑꯍꯦꯟ ꯁꯦꯠ ꯆꯥꯗꯨꯅ ꯆꯥꯛꯆꯥꯅꯕ ꯉꯟꯇꯥ ꯂꯥꯛꯎꯀꯣ". "ꯍꯣꯏ ꯏꯇꯥ", ꯑꯁꯨꯝꯅ ꯃꯇꯥ ꯃꯌꯥꯝ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯇꯥꯁꯤꯡꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯁꯤꯡ ꯑꯗꯨꯒ ꯅꯣꯡꯗꯝ ꯄꯤꯅꯨꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯃꯥꯇꯣꯝꯕꯤꯅ ꯇꯥꯔꯗꯨꯅ "ꯑꯣ, ꯆꯥꯛ ꯆꯥꯅꯕ ꯆꯠꯀꯅꯤ ꯍꯥꯏꯕ? ꯆꯥꯛ ꯆꯥꯅꯕ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯅꯪꯅ ꯆꯥꯛ ꯆꯥꯕ ꯆꯠꯄꯗ ꯁꯦꯠꯅꯅꯕ ꯅꯐꯤ ꯅꯔꯣꯜ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ", ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯅꯕꯗ ꯁꯦꯠꯀꯗꯕ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯝ ꯄꯤꯅꯨꯅ ꯆꯥꯛ ꯆꯥꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯦꯠꯅ ꯆꯥꯅꯕ ꯂꯤꯛ ꯀꯣꯜ ꯄꯨꯝꯅꯃꯛ ꯊꯤꯕꯗ ꯑꯃꯠꯇ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯃꯥꯇꯣꯝꯕꯤꯅ ꯄꯨꯂꯞ ꯄꯨꯗꯨꯅ
ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯗꯝꯄꯤꯅꯨ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅꯗꯤ ꯍꯧꯖꯤꯟꯈꯤꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯥꯛ ꯆꯥꯅꯕ ꯍꯧꯕ ꯂꯥꯛꯄꯗ ꯐꯤ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈꯤꯔꯝꯃꯤ꯫ "ꯏꯇꯥ, ꯑꯩ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏꯒꯦ"꯫ "ꯀꯔꯤꯒꯤꯅꯣ ꯏꯇꯥ"꯫ ꯍꯥꯏꯗꯣꯛꯇ꯭ꯔꯕ ꯌꯥꯗ꯭ꯔꯗꯨꯅ ꯅꯣꯡꯗꯝꯄꯤꯅꯨꯅ "ꯏꯇꯥ, ꯑꯩꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯂꯤꯛ ꯀꯣꯟ ꯄꯨꯝꯕ ꯏꯃꯥꯅ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯉꯔꯥꯡ ꯏꯇꯥ꯫ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯅꯒꯅꯤ ꯍꯥꯏꯕꯁꯤ ꯏꯃꯥꯇꯣꯟꯅ ꯈꯪꯈ꯭ꯔꯦ ꯏꯇꯥ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯖꯔꯕ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯕꯤꯔꯒ ꯊꯤꯜꯂꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯒ ꯃꯌꯥꯝꯗꯨ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗꯨ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡꯗꯝꯄꯤꯅꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯇꯤꯌꯥꯗ ꯎꯆꯦꯛ ꯀꯌꯥꯅ ꯃꯍꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯔꯤꯕꯗꯨ ꯃꯍꯥꯛꯅ ꯌꯦꯡꯂꯤ꯫ ꯊꯥꯞꯅ ꯇꯥꯝꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡꯗꯨ ꯎꯔꯨꯔꯒ ꯍꯥꯏꯔꯛꯄꯣꯏꯔꯦ ꯑꯁꯨꯝꯅ: "ꯍꯥ ꯀꯣꯔꯧꯊꯛꯇ ꯄꯥꯏꯔꯤꯕ ꯏꯇꯥꯑꯣ, ꯍꯥ ꯎꯆꯦꯛ ꯂꯥꯡꯃꯩꯌꯣ, ꯂꯥꯏꯕꯛ ꯊꯤꯕ ꯅꯇꯥ ꯑꯩꯗꯤ ꯆꯔꯩ ꯐꯤꯁꯨ ꯂꯩꯖꯗꯦ ꯐꯩꯖꯨꯞ ꯃꯊꯥ ꯑꯣꯏꯅꯕ, ꯅꯇꯨ ꯇꯨꯕꯨꯝ ꯑꯃꯃꯝꯇꯗꯤ ꯊꯝꯕꯤꯔꯝꯃꯨꯕ ꯏꯇꯥꯑꯣ"꯫ ꯑꯁꯨꯝꯅ ꯀꯞꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯕꯗ ꯁꯦꯛꯂꯥꯁꯤꯡ ꯑꯗꯨꯅ ꯃꯇꯨ ꯑꯃꯃꯝ ꯊꯥꯗꯕꯤꯔꯝꯕꯣꯏꯔꯦ꯫ ꯅꯣꯡꯗꯝꯄꯤꯅꯨꯅ ꯊꯥꯗꯔꯝꯂꯤꯕ ꯎꯆꯦꯛ ꯃꯇꯨ ꯃꯌꯥꯝꯗꯨ ꯈꯣꯝꯖꯤꯜꯂꯒ ꯐꯩꯖꯨꯞ ꯃꯊꯥ ꯁꯦꯝꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡ ꯉꯥꯜꯂꯒ ꯉꯟꯇꯥ ꯍꯧꯒꯠꯂꯛꯄꯗ ꯎꯆꯦꯛ ꯂꯥꯡꯃꯩ ꯁꯪꯒꯨ ꯑꯃ ꯄꯥꯏꯔꯛꯄꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯀꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯍꯥ ꯎꯆꯦꯛ ꯂꯥꯡꯃꯩꯌꯣ, ꯑꯩꯗꯤ ꯄꯂꯦꯝ ꯏꯃꯥ ꯀꯥꯏꯅꯔꯕꯤ, ꯆꯔꯩ ꯐꯤꯖꯦꯠ ꯇꯝꯗ꯭ꯔꯕꯤ ꯅꯨꯖꯥ ꯂꯥꯏꯕꯛ ꯊꯤꯕꯤꯅꯦ꯫ ꯇꯥꯏꯕꯪ ꯈꯣꯡꯒ꯭ꯔꯥꯎ ꯅꯥꯔꯝꯂꯒ ꯏꯇꯥ ꯂꯛꯇ ꯇꯤꯜꯂꯒꯦ, ꯅꯇꯨ ꯑꯃꯃꯝꯇ ꯊꯥꯗꯕꯤꯔꯝꯃꯣ ꯏꯇꯥꯑꯣ"꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯕꯗ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯇꯨ ꯇꯨꯕꯨꯝ ꯑꯃꯃꯝ ꯊꯥꯗꯕꯤꯔꯝꯃꯤ꯫ ꯃꯇꯨ ꯃꯌꯥꯝꯗꯨ ꯅꯣꯡꯗꯝꯄꯤꯅꯨꯅ ꯂꯪꯅ ꯀꯟꯅ ꯀꯟꯅ ꯀꯤꯁꯤꯜꯂꯒ ꯃꯁꯥꯗ ꯌꯦꯠꯁꯤꯜꯂꯦ꯫ ꯎꯆꯦꯛ ꯃꯁꯥ ꯑꯅꯤ ꯑꯃꯁꯨ ꯁꯦꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯐꯖꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯣꯡꯗꯝꯄꯤꯅꯨꯅ ꯎꯆꯦꯛ ꯑꯣꯜꯂꯗꯨꯅ ꯏꯪꯈꯣꯜ ꯃꯅꯤꯡꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯇꯣꯡꯗꯨꯅ ꯍꯜꯂꯛꯂꯒ ꯅꯣꯡꯗꯝꯄꯤꯅꯨꯕꯨ ꯂꯩꯔꯝꯗꯕꯗꯨꯗ "ꯐꯅꯗꯨꯝ ꯐꯔꯦ, ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯄꯥꯜꯂꯒꯦ" ꯈꯜꯂꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯔꯦ꯫ ꯃꯆꯥꯕꯨ ꯊꯤꯕꯁꯨ ꯂꯩꯔꯝꯗꯦ ꯃꯍꯥꯛꯇꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯄꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯅꯣꯡꯗꯝꯄꯤꯅꯨꯕꯨ ꯎꯗꯕꯗꯒꯤ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ: "ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ"꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯀꯣꯏꯀꯧ ꯀꯧꯔꯕꯗ ꯎꯆꯦꯛ ꯑꯣꯜꯂꯕꯤ ꯅꯣꯡꯗꯝꯄꯤꯅꯨꯅ ꯇꯥꯔꯗꯨꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ: "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯃꯣꯝꯗꯤ ꯏꯃꯥ ꯄꯣꯛꯇꯕꯒꯤ ꯃꯤꯆꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯃꯤ ꯑꯣꯏꯅ ꯍꯤꯡꯖꯔꯔꯣꯏ, ꯆꯦꯛꯂꯥ ꯂꯥꯡꯃꯩ ꯑꯣꯏꯗꯨꯅ ꯀꯣꯏꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯈ꯭ꯔꯒꯦ ꯏꯄꯥ. ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯑꯩꯕꯨ ꯀꯧꯔꯤꯌꯦ. ꯍꯥ ꯄꯟꯊꯧ, ꯑꯩ ꯁꯤꯗ ꯂꯩꯌꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ: "ꯍꯥ, ꯃꯥꯡꯂꯦ ꯃꯥꯡꯂꯦ, ꯏꯆꯥꯒꯤ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯗꯤ ꯃꯥꯡꯂꯦꯗꯅ ꯀꯔꯤ ꯊꯃꯣꯏ ꯑꯗꯨꯛ ꯀꯟꯕꯒꯦ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ? ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯐꯤꯖꯦꯠ ꯐꯤꯔꯣꯜ ꯑꯍꯟ ꯑꯍꯟꯕ ꯂꯩꯇꯦ ꯃꯇꯥꯒꯨꯝ ꯏꯆꯥꯅ ꯀꯔꯤꯒꯤ ꯈꯣꯏꯔꯥꯡꯕꯅꯣꯅꯦ? ꯏꯄꯥꯅ ꯍꯜꯂꯛꯄꯗ ꯏꯆꯥꯒꯤ ꯐꯤꯖꯦꯠ ꯐꯤꯔꯣꯜ ꯑꯍꯟꯕ ꯀꯌꯥ ꯂꯩꯔꯛꯂꯤ, ꯑꯊꯨꯝ ꯑꯍꯥꯎꯁꯨ ꯌꯥꯎꯔꯛꯏꯅꯦ, ꯆꯥꯔꯣ ꯂꯥꯎꯅꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ"꯫ ꯑꯁꯨꯝꯅ ꯃꯄꯥꯁꯨ ꯀꯞꯇꯨꯅ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯖꯔꯤ꯫ ꯃꯄꯥꯅ ꯈꯥꯝꯖꯕꯗꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯗꯝꯄꯤꯅꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯄꯥꯕꯨ ꯕꯤꯗꯥꯏ ꯇꯧꯔꯝꯂꯒ ꯃꯁꯥ ꯁꯒꯜ ꯑꯅꯤ ꯑꯗꯨ ꯈꯞꯇꯨꯅ ꯂꯥꯞꯅ ꯇꯥꯝꯅ ꯄꯥꯏꯈ꯭ꯔꯦ꯫ ꯆꯦꯛꯂꯥ ꯁꯪꯒꯨ ꯂꯛꯇ ꯇꯤꯟꯈ꯭ꯔꯦꯗꯣ꯫ ꯃꯄꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕꯅ ꯐꯨꯡꯕꯪꯅꯅ ꯃꯆꯥꯅꯨꯄꯤꯅ ꯄꯥꯏꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯍꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯄꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯐꯨꯗꯨꯅ ꯈꯨꯗꯛꯇ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯍꯥꯛꯇꯨꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯤ꯫ ꯃꯆꯥꯅ ꯎꯆꯦꯛ ꯂꯥꯡꯃꯩ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤꯕꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯇꯧꯔꯝꯗꯦ꯫ ꯃꯤꯑꯣꯠ ꯃꯤꯅꯩ ꯇꯧꯔꯒꯇ ꯅꯨꯡꯉꯥꯏꯖꯕ ꯃꯃꯥꯇꯣꯝꯕꯤ
ꯀꯣꯟꯅꯊꯪꯗ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯑꯋꯥꯕ ꯅꯪꯈꯤ꯫